asi nungdairam phong mase phong da maru ebo content khara katang khongbat charaga mayam da share tawjage potloi be yawruba pukri da lupkhibadagi sina phangle ngarang ahing athing bada sagol ban moirang hanuba leirakta ahal ama leikhidabagi potloi be yawba miyoi ama leikai gi pukri da lupkhibadagi thiba khangdana leibadagi leikai gi miyamna fire service gi personnel singa loinana thibagi thabak chathabada ngase ayu angan bada sina phangle sina phanghiba miyoi adu khumanthem bobo sai nipu apokpa lekhidraba thoithoi moirang hanuba mamang laikai dagin hainasu pausna makhatari atopa maruiba paw amanamo COVID-19 gi maramda publicity satuna miyamna khanganba miyoi sing nongmaina namduna kihankhiba miyoi Leppiyu committee haukiba August 12 gi numidang pung 9 muk taba matamda awang wabagai development committee na sinduna hauzik oiriba COVID-19 gi maramda khungang asigi miyamna publicity satba matamda committee gi miyoi singbu maram sadana nongmaina namduna kihanbagi thabak sathkiba miyoi matik saba mari leinaba authority na matik saba Leppiyu gadabni haina committee asigi secretary na hairi committee asina ngasi press ta tholakpa serol asina hairibadi numit aduda committee asigi members sina gari amada publicity sakhi maduda ikhang khangaudana lambi aduda lakpa khetrimayum khomdon singana angauba masugi dartar karna mahaka loinarakpa miyoi amaga tongduna laklaga publicity saliba gari adugi maningda thomjilakhi publicity saliba gari aduda Hemanta Singakham and Lokeswar Singa El Ibomsa TS Roman TS Panthoi amadi Posangbam GP gi up pradan oiriba o ibungobi singa tongki khanghaudana khetrimayum khomdona publicity saliba gari aduda tongliba members sing adu kautharaga masana pairakpa nongmai satolaga members singi thabakta namduna aki akhang nanghanbata natana khana sainabagi thaba ama thokanki serol asina makha taribadi publicity saliba miyoi singna nongmai namduna aki akhang thokaliba miyoi asi ain yoiba thabak lokhot pinaba mari lenaba authority singi athubada miyeng sangbi yohainasu pausna makha tana fungdurakli atopa paw amana Chief Minister N Biren Delhi dagi ngasi Imphala tholakle ex MLA mangade Delhi da lehauri handakta Congress dagi tokraba ex MLA tarukka loinana Delhi da satuna Delhi gi BJP gi lusingba singa ex MLA tarukka sakhang maikhang nahanduna BJP da yawbi ayaba piduna harau tayamna okhraba matungda makhatana Union Home Minister Amit Shah unanabagi damakta Delhi da lerakiba Chief Minister N Biren ngasi nungthil Delhi dagi Imphala tholakle ex MLA mangada makhatana Delhi da lehauri Chief Minister N Biren MLA RKMO amadi ex MLA Abdul Nasir amadi khongsat aduda Chief Minister ga loina khiba maki khungbuloi singaloinana ngasi nungthil pung ani da Imphal International Airport thunglakhi airport te hek thunglabaga COVID-19 gi protocol gi matungina test tawraba matungda nungthil pung ahum khara helakpada CM Bangalore da thungki Pau Sinhai Delhi da lehauriba ex MLA manga aduda Union Home Minister Amit Shah na hospital da discharge tawraba matungda mak unanabagi damakta matam ngairi Union Home Minister na unanabagi matam hek pirakpaga Chief Minister da pau piraktuna Chief Minister amadi ex MLA singo loinana amuk hana unaduna wari sagadawri panbayabadi hauzik Delhi da BJP Manipur Pradesh ki President Professor S. Tekendra su BJP gi lusingba singna kauksilakpadagi hauzik Delhi da lairibane mak BJP gi National President JP Nanda unanabagi matam pirakle hayeng unaduna wari sagadawri loinana Union Home Minister Amit Shah na hospital dagi discharge torakpa matamda unanabagi damaktasu matam ngaiduna Delhi da laikhigani haina pausna makhatana fungdorakle mayam hauzik matam yamna section ningai oiraba adugumlaba matamni dukan polai thokpada mayam section biu pauna amadi thangal kaithel da miyoi amamam ngasi positive oire bazar manungda leiriba miyoi sing covid test takthokpham thoklei Manipur gi konung oiriba Imphal Sar Mayol haibadi pauna amadi thangal kaithel loinana atai Imphal Mayol gi mafam singda COVID-19 positive oiba miyoi gi masing nongmo hingalagli ngasi su pauna bazar gi video con house manakta leiba mirol binupi ama COVID-19 na positive oire aduga thangal bazar gi ngari galida leiba sai yang khairom surabo nupa amasu COVID-19 na positive oire hairi lamdam sigi maru oiba khoirambal kaithel gi mafam singda positive oiba mi gi masing hengalakpa asina laiset asi atopa mafam da paksana sandokhi gadra haibigi mi paiba leire maramdi Imphal Mayol oibanina mafam kayadagi post chai leiba miyoi sing lepa laitana thomjilakpa maramna laiset asi sandokhinabagi lambi ama oiba yabagi thajaba yamna wangna leire pausi asida thangal
Pauna Kaithel amadi akoiba mafamsingda leiriba praja section kayadagi phongdoknarapagi matung inadi sarkarna thuba thaurang lokhatuna khoirambal mayonda leiriba miyosing covid test tawthoktuna laiset asi kaya yamna positive oiba mi leirabage haibadu khangdoklaga makha tana section thaurangi thabak lokhatpiyo madu natrabadi laiset asi bazar mayoldagi matang sandorakhibadagi manipur pumbada laiset asina positive oiba migi masing hengalangnabagi maram oiragani hanasu pawsina makha tari atop yamna maru oiba amasum miyamna khorang ngainariba maru oiba content masang tang miyamda share tawjage Brinda Congress ki wangang loira employee ra khangdre Henry case toroklabadi madu mayoknabada karisu singnade Brinda Manipur Police ki additional SPTS Brinda kanano lainga ki employee ra natragana Congress party ki machinjat pa wangang loi oidibra haibisi khangdre haina Congress tagi BJP da yaukraba wangkhai kendra gi hanagi MLA okram Henry na phongdokre additional SPTS Brinda na ma ki matangda wafam kya Facebook ta thangalakliba adugi matangna pakhom piraduna Henry na haikibada marks yenai haina pangang na ngangnariba airport ki drug ki case asi hauzik court wayel sathariba maramna additional SPTS Brinda na phongdoragriba wafam asi markpu MLA ama thagalakhiba wangkhai kendra gi miyambu ikaiba piba amadi lan uhanaba hotnabagi thawongne kumjai English ngani taraga humdoi thokiba draki wathok adu nahan makhaidi kari suhaidraga haujikta Congress tagi toklaga BJP da yorakpa matamda mapan thokna wafam kya thamlakpa asi additional SPTS Brinda asi Congress ki wangang loini habida haiman bathokloi Congress tagi toklaga BJP da yorakpa asida kalakpagira natragana PNW nganglibra Rajniti tauninglagana Thabak tagi pothabiro aduga vote Leppiyu pamlagadi wangkhai kendra da vote Leppiyu Changyeng Yengnase haiki amaromda additional SPTS Brinda na wangkhai kendra gi ex MLA Henry na case toroklabadi madubu mayoknabada karisu singnaba leite makna makha takhibada war on drug laukthokibasi English ngani ga 13 laukthokibani maram aduna drug ki mayokta leiba miyoi punamak thengnasi hairagadi drug phabada sienabagi case mayok nariba miyo amabo BJP da yohonba haibasima drug ki mayokta thawai yauna thengnariba misak ama oina wohang hangloidabagi maram laiti hainasu pawsina makhatana phongdorakli myam sigi content si myamna tabiba loiraba matungda mayam gi wakhaluna kari mo labibigi habadu soidana comment box ta comment amamda thambiramu myam loisilakpada maru eba content masang khanaga mayamda share tawjaramge sagol da thangjau na yan ge tawbada kanba changluba ama tamthina phubiragle nungaitaba thodokni club sagol da thangjau na yan ge tawbadagi kanba changluba ama tamthina phurakle thawong adubu ikop ningthau sagol kangjai club khangabok na nungaitaba phongdorakle club asigi sorol amana hai tha asigi kungani thugi numidang pung manga makhairom taba matamda khangabok part 2 mayai lekai biramni lampak haina khangnaba lampak asida punnuna thamba ikop ningthau sagol kangjai club ki sagol M Sanjoy sei kunthraga manga apokpa lekhidraba M yai makhangabo mayai lekai da leiba misak asina sagol aduna ayet apan mapibada natana mathi phaijili haiduna thangjau paiduna tholakpada M Sankar sei kungani thu apokpa M Premila Joint Secretary JNSKC khangabok na sangsinduna sagol adugi pulamba thauri edu hitoke haina sanglubada tamthina phubirakpada natana pulliba sagol adugi thauri phawba kakthatlaba matungda thauri aduna phawba kanduna phubirakle masida natana ahal laman yauraga mayumda wa tasinaba chatlubada manau nupa M Rishikantana club asigi member E Kaibulda khut tharakiba bu thawong adubu club na nungaitaba phungdoksari makhatana Thabal police station du case ama register tarure sagol asi JNSKC khangabok ki president gi sagol ni maramaduna ikopata sagol gi sajik chafam ama pibinaba amadi Sirapur lampak asida sagol kangjai sanaba yanaba simjinbiu haina ikop ningthau sagol kangjai club khangabok na lenga ki puning singsiladuna appeal tarokli haina su pawsina makhatana phungdorokli aduga mayam ngasi video si matang asa lusinjrage anobo paw lakpaga mayam da update pizarake heng ayung ngata mu thingnere sen thank you